Sinalaw mayambu taram noksari loinana channel asana ngasi samjagadoriba video asi palmistry gi matang da video ama mayam khudol tamjage palmistry gi matang habidi kubang mai gi matang se video se kya kana thagatrabani adubu aigi subscriber aigi viewer amagi maki khowaki matang da mayam da video oina semaga khudol tamjage tawjabani maming mathadi ayak haija roige aduga maki khubak mong matawsigi matungina kari kari leibige habdo aigi subscriber aigi viewer haitare ko hoji yengbiriba singnasu khubak sige dum manaba dum yawgani ba aduna yengbiriba khwai punamiki oinasu khara doisu kanagani khalaga video se lokochabani video se meng tamina se haidana haijari khuba se nupagi khubakni maram sina yathangba khuba se lokochabani aduga chahi kunga taruk muksurba pakhang oiriba yum pandriba adugumba mioy amagi khubakni ado ayhangna aigi subscriber viewer singi result pibagi mongche masigi matungina kamai leibigi habado mayamsu khangnabagi damakta masi lokochabani khuba se maki masudi gi horaga maki mai aduga khosa singi mong matawsigi matungina kadi leibigi habadoni polak phongdokadoribani hariba khuba se angangma masu singi angangma masu singba khubak sing asi laibuk phaba sing manung chali loinana kala media isai nongmai amadi sana khonabada pamjaba amadi khutsa haibasu oigatli aduga mahaki khuba asiga khosa asigi yenglakpa matamda khubak sina rectangular shape oiraga khosa asina khara telap laiba haiba tare maram sina masi fire element haidana amalai fire element haibase masi amorom da haiba taragadi kogi khubak koina fire element, air element, aduga water element kaina adumaina kharapi aduda maki khusa amasung khubak yeng phamatan khubakina rectangle gi mong da laiba aduga khusa na khara ten bai tar khubak yeng na phamatan da aduna sigi matungina maki kahani palm je masi fire element gi manung sang challe aduna fire element oiba mioi je masi kari kari magun phungdok page haiba matamda mahasi honaba yam kanba aduga miyangi wakal khanba yamna challenging oiba mioi amani loinana thamoi di kharadi songanba habdi emotional oiganba adugumba magun amasu yawgani ba loinana mathangda thamjagadoriba sina khobi habdi khosasing khosa manga sigi marakta khobi se chaptingna leiba singi ko masi leiri khulaise aduna masi afaboromda dum lei habdi khobi chaptingna amadi maruk lugna panba adugumba mioi ase puksel nova amasung no lukpa haibadu oi isagi oijaba kya tanba tawgande maruma pang tinaba mayamge thabak tawba pamganba aduga mipak miwai phagalli haibadi mi loinaba haiba wari sanaba nungaiba adugumba duni aduga kumhai fiong pamganba oigani haidana sumai phungdoi ka haibadi kumhai haraugumba natragana haidi leidana koiba langbugumba oiro adugumba khara adum pamjaba nungaijaba adugumba haibadare adumaina thamme aduga loinana mathangi khudombi je masi khuyagi yengarpa matamda khara telap laiko aduga khara kolap su lai aduna asigumba mioi se mahaksa marup sangadi laigani adubu mayam marak tilakpa matamda leadership quality makti cheloi aduga loinana yamna section gadaba amana mi loinaba amadi marup tinaba matamda yam section ningai oiba haibadi mina yengshinba marupna kalakpa laigani ba aduna mi loinaba loinana marup tinaba matamda haina singna loinaba haina singna tinaba mathau taeba mathangda khudjai se lairiba mong se khara ya hekta sangna leibidi nate khara telap lai aduga chap tingna budi laiko masigi matungina haiba taragadi ma se maraiba fabadi oigani ahalaman oja guru luna khanjarubana mahana tawjaruba honna jaruba kayada laibak leibadi pigani adubu karigumba matangda yamna wan hona jaruba thabak thorom leidana adugumba matamda mine masak kya khangbidaba mine kya thanabidaba adugumba su thengnagani ba masi khuyai kitang telap leibaini ko aduga mathangni ja khoning thause dum sang basingi ko masi habadi khuyai si yengnarpa matamda afaba singe aduna mahaki punsida thabak thorom natraga mahana pamjaba sinphamda mai pakpa leigani adubu tawbudubu kitang de kharadi honaba kandaba yaro ko habadi mai pakpa leigani aidana laithok tuna leiragadi aduna hena mangjaba lakadoribani aduna mai pakpadi pigani tawbudubu honaba kandaba yaroiba loinana khusa singe marakti maki khunawbi asisiu adum khara sanglap leiba singe habadi khoning thauge maki line aha matang je masi
ꯌꯧꯗꯤ ꯌꯧꯔꯛꯑꯦ ꯌꯥꯝ ꯀꯟꯅꯗꯤ ꯌꯧꯕꯗꯤ ꯑꯣꯏꯗꯦꯀꯣ ꯑꯗꯣ ꯈꯔꯗꯤ ꯌꯧꯔꯦ ꯑꯗꯣ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯃꯅꯤꯡ ꯇꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯀꯌꯥ ꯀꯟꯅꯗꯤ ꯐꯣꯡꯗꯣꯛꯄꯗꯤ ꯑꯣꯏꯔꯣꯏꯕ ꯍꯥꯏꯕꯗꯤ ꯂꯥꯏꯟꯁꯦ ꯐꯖꯅꯗꯤ ꯌꯧꯗ꯭ꯔꯤꯕ ꯑꯗꯣ ꯂꯥꯏꯟꯁꯦ ꯈꯔꯒ ꯍꯦꯜꯂꯒꯗꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯕꯅꯤ ꯑꯗꯣ ꯈꯤꯇꯪ ꯅꯦꯝꯇꯛꯅ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯇꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯃꯣꯏ ꯋꯥꯒꯟꯕ ꯏꯗꯣꯝ ꯋꯥꯖꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯂꯣꯏꯅꯅ ꯈꯨꯕꯥꯛ ꯃꯌꯥꯏꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯁꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯈꯨꯕꯥꯛ ꯃꯌꯥꯏ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯔꯠ ꯂꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯥꯏꯕꯨꯛ ꯂꯩꯕ ꯑꯃ ꯂꯩ ꯍꯥꯔꯠ ꯂꯥꯏꯟꯁꯦꯈꯔ ꯇꯦꯜꯂꯞ ꯂꯩ ꯃꯍꯥꯛꯀꯤꯁꯦ ꯑꯗꯨꯒ ꯃꯌꯦꯛꯁꯦ ꯁꯦꯡꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯐꯣꯇꯣꯅꯕꯨꯗꯤ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯟꯁꯦ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡ ꯐꯥꯠꯇꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯇꯦꯜꯂꯞ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯀꯌꯥ ꯀꯟꯅ ꯂꯨꯞꯁꯟꯕ ꯑꯣꯏꯔꯣꯏ ꯈꯔ ꯇꯦꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯃꯣꯠꯁꯤ ꯈꯔ ꯈꯦꯠꯅꯕ ꯂꯩꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯣꯠ ꯆꯥꯟꯅꯗꯕꯗꯒꯤ ꯈꯠꯅꯕ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯒꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯅ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯒꯤ ꯍꯩꯅꯕꯤꯁꯤ ꯈꯔ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯃꯁꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯂꯥꯏꯟ ꯑꯁꯤ ꯀꯌꯥ ꯅꯤꯡꯊꯤꯅ ꯐꯖꯅ ꯂꯩꯕꯃꯛ ꯅꯠꯇꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯍꯥꯏꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯗꯨꯒ BP ꯍꯥꯏ ꯂꯣ ꯈꯔ ꯑꯗꯨꯝ ꯂꯩꯒꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯛꯆꯥꯡ ꯐꯅꯕ ꯁꯥꯖꯦꯜ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯨꯃꯥꯡ ꯈꯔ ꯇꯥꯍꯟꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯃꯊꯪꯒꯤꯁꯤꯅ ꯃꯥꯏꯟ ꯂꯥꯏꯟ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯑꯩ ꯌꯦꯛꯆꯔꯛꯀꯦ ꯁꯤ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯃꯥꯏꯟ ꯂꯥꯏꯟꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤ ꯁꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯂꯥꯏꯔꯤꯛꯁꯤ ꯆꯥꯡ ꯑꯃꯗ ꯍꯩꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯀꯌꯥ ꯀꯟꯅ ꯁꯥꯡꯕ ꯑꯣꯏꯗꯦ ꯁꯤ ꯌꯧꯅꯒ ꯁꯥꯡꯈ꯭ꯔꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅꯒ ꯏꯁꯇ꯭ꯔꯦꯠꯇꯒ ꯁꯨꯃꯥꯏꯅꯒ ꯂꯩꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯀꯥꯜꯀꯨꯂꯦꯁꯟꯒꯤ ꯂꯝꯗꯁꯨ ꯌꯥꯝ ꯍꯩꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯀꯤꯁꯦ ꯆꯥꯡ ꯑꯃ ꯁ꯭ꯋꯥꯏꯐꯥꯎ ꯂꯩ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯃꯛꯇꯤ ꯅꯠꯇꯦ ꯍꯩꯒꯅꯤ ꯆꯥꯡ ꯑꯃꯗ ꯍꯩꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒ ꯑꯅꯤꯁꯦ ꯁꯝꯅꯩꯌꯦꯕ ꯍꯥꯏꯕꯗꯤ ꯍꯧꯔꯛꯐꯝꯁꯦ ꯃꯁꯤ ꯁꯝꯅꯔꯒ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎꯒ ꯃꯔꯤ ꯐꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗꯁꯨ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯦꯕ ꯂꯣꯏꯅꯅ ꯃꯊꯪ ꯃꯍꯥꯛꯀꯤ ꯔꯤꯖꯜ ꯑꯃ ꯑꯣꯏꯅ ꯄꯤꯖꯔꯕꯗ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯁꯣꯝꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯕꯨꯅꯤ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕꯁꯦ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯕ ꯆꯤꯡꯏ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯂꯩꯕ ꯆꯤꯡꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯥꯏꯟ ꯈꯔꯅ ꯀꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯥꯏꯟ ꯈꯔꯅ ꯀꯛꯄ ꯄꯤꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯂꯥꯏꯐ ꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯄꯥꯊꯣꯛꯅꯩꯀꯣ ꯆꯍꯤꯁꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯆꯍꯤ 10 ꯐꯥꯎꯒꯤ ꯃꯃꯥꯡ ꯆꯍꯤ 10 ꯐꯥꯎꯒꯤ ꯃꯃꯥꯡꯁꯤꯗ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯀꯌꯥ ꯂꯩꯒꯟꯗꯕ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯂꯩꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯀꯌꯥꯗ ꯃꯅꯤꯡ ꯊꯨꯡꯕ ꯈꯔ ꯋꯥꯠꯂꯛꯄ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ ꯅꯧꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯀꯌꯥ ꯊꯨꯡꯕ ꯋꯥꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯗ ꯑꯃꯨꯛ ꯑꯐꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯈꯔ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯝꯃꯒꯁꯨ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤꯗ ꯑꯀꯛꯄ ꯂꯥꯏꯟꯁꯤ ꯀꯌా ꯀꯟꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯐꯕꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯐꯕ ꯑꯃꯅ ꯑꯃꯨꯛ ꯃꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯅꯨꯡꯗ ꯂꯥꯏꯟꯈꯔ ꯂꯩꯕ ꯎꯒꯅꯤꯀꯣ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯄꯤꯕ ꯂꯥꯏꯟꯁꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯏꯐꯇ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯕ ꯃꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯗꯤ ꯗꯥꯎ ꯌꯥꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯗꯥꯎ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯈꯤꯇꯪꯗꯁꯨ ꯈꯔꯗꯁꯨ ꯁꯥꯐꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤꯕ ꯍꯌꯦꯡ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗꯣ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯇꯦꯡ ꯇꯧꯕ ꯑꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥ
ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅ ꯐꯥꯎꯕ ꯁꯞꯄꯣꯔꯠ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯕꯨ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯑꯦꯟꯖꯦꯟꯁ ꯂꯥꯏꯟ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩꯕ ꯌꯥꯝꯅ ꯐꯕ ꯑꯣꯏꯕ ꯃꯔꯝꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯐꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤꯗ ꯑꯇꯣꯞꯄ ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯃꯆꯥ ꯑꯃꯅꯤ ꯀꯥꯏꯀꯣ ꯃꯁꯤ ꯑꯐꯕ ꯆꯤꯡꯉꯦ ꯃꯁꯤ ꯆꯩ ꯀꯥꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯀꯥꯏꯅ ꯑꯩꯍꯥꯛꯅ ꯍꯦꯛ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯍꯤ 35 ꯑꯗꯨꯒ ꯆꯍꯤ 90 ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯐꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯀꯅꯦꯕ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯕꯛ ꯇꯥꯟꯅꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯅ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯕꯒꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯎꯋꯤ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯆꯥꯎꯈꯠꯂꯛꯄ ꯅꯨꯡꯉꯥꯏꯔꯛꯄ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯒꯜꯂꯤ ꯑꯗꯨꯒ ꯊꯕꯛ ꯐꯪꯕ ꯃꯤꯁꯨ ꯌꯥꯎꯒꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯐꯪꯗꯗꯅ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯐꯪꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯊꯥꯖꯗꯅ ꯁꯦꯜ ꯊꯨꯝ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯜꯂꯤ ꯃꯁꯤꯕꯨ ꯆꯩ ꯀꯥꯕ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯔꯒ ꯈꯪꯅꯩꯕ ꯈꯨꯕꯥꯡ ꯃꯌꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯅ ꯃꯊꯪ ꯑꯃꯨꯛ ꯄꯤꯖꯒꯗꯧꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯊꯕꯛ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯅꯩꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯈꯔ ꯇꯦꯜꯂꯦꯀꯣ ꯃꯥꯏꯁꯦ ꯀꯌꯥ ꯀꯟꯅ ꯐꯖꯅ ꯂꯩꯕ ꯑꯣꯏꯗꯦ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯇꯦ ꯑꯗꯨꯒ ꯈꯔꯁꯨ ꯇꯦꯜꯂꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤꯗ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯂꯥꯏꯕꯛ ꯂꯩꯕ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯥꯟꯅꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃ ꯍꯧꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯁꯤ ꯏꯔꯩ ꯂꯩꯇꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯈꯔ ꯋꯥꯅ ꯂꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯁꯨꯝꯅ ꯊꯕꯛꯀꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯊꯕꯛꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯊꯣꯛꯂꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟ ꯖꯣꯕ ꯐꯪꯅꯤ ꯅꯠꯇ꯭ꯔꯒ ꯐꯪꯉꯣꯏꯅ ꯑꯗꯣꯝꯗ ꯃꯊꯥ ꯁꯥꯗ꯭ꯔꯒꯁꯨ ꯏꯁꯥꯅ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯁꯤꯗ ꯈꯔ ꯆꯥꯅꯕ ꯑꯃ ꯄꯤꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯈꯔ ꯎꯕ ꯐꯪꯉꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯈꯔ ꯃꯆꯥ ꯃꯆꯥꯕꯨꯗꯤ ꯑꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗ ꯈꯔ ꯑꯗꯨꯝ ꯆꯥꯅꯕ ꯄꯤꯀꯣ ꯇꯧꯕꯇꯕꯨ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯗ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯍꯩꯅꯒꯗꯕ ꯑꯗꯨꯒ ꯍꯦꯟꯅ ꯄꯥꯝꯖꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯟ ꯑꯃ ꯈꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯟ ꯑꯁꯤꯁꯨ ꯃꯇꯦꯛ ꯃꯇꯦꯛꯅꯦꯕ ꯃꯔꯝ ꯑꯁꯤꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒꯁꯨ ꯇꯨꯡ ꯀꯣꯏꯒꯟꯗꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯊꯕꯛꯁꯦ ꯍꯧꯔꯨꯔꯒ ꯃꯇꯦꯛ ꯈꯔ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯂꯦꯞꯄ ꯑꯇꯣꯞꯄ ꯑꯃꯨꯛ ꯍꯧꯕ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯁꯦ ꯈꯔ ꯇꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯒꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯕ ꯆꯪꯉꯦ ꯑꯩꯅ ꯍꯩꯅꯒꯗꯕ ꯂꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯃ ꯌꯦꯡꯕ ꯆꯪꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯅꯗꯤ ꯍꯦꯟꯅ ꯆꯥꯅꯕ ꯑꯣꯏꯒꯗꯣꯔꯤꯅꯤ ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯈꯟꯕꯗꯨꯅꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯈꯜꯂꯒ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯄꯥꯛꯑꯣꯏꯗꯕ ꯍꯥꯏꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯥꯏꯕꯛ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯐꯦꯠ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩꯕ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯐꯦꯠ ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯥꯏꯟ ꯑꯃ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯂꯥꯏꯟꯁꯦ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯣ ꯈꯔ ꯇꯦꯜꯂꯦ ꯃꯃꯤꯁꯨ ꯁꯦꯡꯕ ꯈꯔ ꯋꯥꯠꯂꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯃꯗꯤ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯒꯤꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯦꯠ ꯂꯥꯏꯟꯁꯦ ꯈꯔ ꯇꯦꯜꯂꯞ ꯂꯩꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯠꯅꯕꯗꯤ ꯀꯟꯕ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯑꯁꯤ ꯑꯗꯨꯝ ꯅꯤꯡꯊꯤꯅꯗꯤ ꯂꯥꯛꯆꯔꯒ ꯍꯥꯔꯠ ꯂꯥꯏꯟꯗꯤ ꯌꯧꯕ ꯉꯝꯗꯦꯕꯀꯣ ꯃꯥꯏ ꯂꯥꯏꯟꯗꯤ ꯈꯤꯇꯪꯕꯨꯗꯤ ꯀꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯐꯣꯡꯗꯣꯛꯄꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯇꯨꯡꯒꯤ ꯈꯜꯂꯨꯗꯕꯤꯗ ꯇꯧꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯈꯟꯊꯗꯅ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯗꯤꯁꯤꯖꯟ ꯁꯣꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯊꯕꯛꯀꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯃꯔꯛꯇ ꯂꯦꯞꯊꯣꯛꯄꯒꯨꯝꯕ ꯃꯔꯛꯇ
ꯇꯣꯛꯊꯣꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯒꯅꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗꯗꯤ ꯃꯤꯒꯤ ꯁꯄꯣꯔꯠꯁꯤ ꯀꯌꯥ ꯀꯟꯅ ꯂꯩꯔꯣꯏ ꯏꯁꯥꯅ ꯏꯗꯣꯝ ꯍꯣꯠꯅꯖꯒꯗꯕꯅꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯅꯤ ꯃꯁꯤ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯌꯥꯝꯅ ꯌꯦꯡꯖꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯗꯨ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯅꯥꯎꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯈꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯌꯦꯡꯉꯦꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯁꯤꯕꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯤꯡꯁꯤꯗ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯥꯎꯅꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯂꯥꯏꯟ ꯈꯔ ꯂꯩꯁꯦ ꯃꯁꯤ ꯌꯦꯡꯒꯅꯤꯕ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯌꯦꯡꯉꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤꯁꯦ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯍꯤꯁꯦ ꯄꯥꯔꯛꯀꯗꯣꯏꯅꯤ ꯁꯤꯕꯨꯛꯀꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏꯁꯦ ꯆꯍꯤ 15 ꯑꯣꯏꯒꯗꯣꯏꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯆꯍꯤ 35ꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯏꯅꯥꯎ ꯑꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯆꯍꯤ 15 ꯑꯗꯨꯋꯥꯏꯗ ꯄꯥꯟꯕ ꯌꯥꯕ ꯃꯇꯥꯡ ꯑꯃꯗꯤ ꯂꯩꯀꯣ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕꯁꯦ ꯂꯥꯏꯟ ꯑꯁꯤ ꯇꯦꯜꯂꯤꯀꯣ ꯃꯍꯥꯛꯀꯤ ꯃꯦꯔꯦꯖ ꯂꯥꯏꯟ ꯑꯣꯏꯒꯗꯕ ꯂꯥꯏꯟ ꯑꯁꯤ ꯈꯔ ꯇꯦꯜꯂꯦ ꯑꯉꯥꯡꯕꯅ ꯄꯤꯖꯔꯤꯕꯁꯤꯅꯤꯀꯣ ꯈꯔ ꯇꯦꯜꯂꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯒ ꯈꯪꯅꯕ ꯂꯩꯔꯒꯁꯨ ꯃꯔꯤ ꯆꯦꯠꯇꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯀꯣꯝꯕꯒꯤ ꯃꯩ ꯑꯃ ꯔꯦꯠꯇ ꯄꯤꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯑꯀꯣꯝꯕꯒꯤꯁꯦ ꯁꯤꯒꯤꯁꯤꯅꯤꯀꯣ ꯁꯤꯒꯤ ꯃꯄꯥꯒꯤ ꯑꯩꯅ ꯇꯤꯛ ꯇꯧꯖꯔꯤꯕ ꯃꯄꯥꯒꯤꯁꯤꯅꯤ ꯃꯁꯤꯅ ꯆꯍꯤ 35ꯒꯤ ꯃꯅꯨꯡꯅꯦꯕ ꯍꯥꯏꯕꯗꯤ 32 33 ꯁꯤꯕꯨꯛꯀꯤ ꯑꯗꯨꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯃꯔꯤ ꯐꯕ ꯃꯔꯤ ꯆꯠꯄ ꯃꯣꯠ ꯆꯥꯅꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯒꯅꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕꯒꯤ ꯆꯍꯤ 15 ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ 28 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯃꯔꯤ ꯀꯌꯥ ꯀꯟꯅ ꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯇꯨꯡ ꯀꯣꯏꯗꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯃꯤꯟꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯆꯥꯟꯅꯗꯕ ꯈꯔ ꯈꯠꯅꯒꯟꯕꯒꯨꯝꯕ ꯌꯥꯅꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯣꯠ ꯈꯔ ꯈꯦꯠꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯈꯔ ꯊꯦꯡꯅꯒꯅꯤꯕ ꯑꯗꯨꯒ ꯆꯍꯤ 35ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯀꯣꯟꯕꯒꯤ ꯂꯥꯏꯟꯁꯦ ꯃꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯒꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ ꯃꯣꯠ ꯆꯥꯟꯅꯒꯅꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯋꯥꯡꯃꯩꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯗꯨꯒꯤ ꯔꯤꯖꯜ ꯑꯗꯨ ꯑꯩꯍꯥꯛꯅ PDF ꯐꯥꯏꯜ ꯑꯣꯏꯅ ꯁꯦꯝꯃꯒ ꯃꯈꯣꯏꯒꯤ ꯔꯤꯖꯜ ꯑꯁꯤ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯈꯨꯋꯥꯡꯃꯩ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯖꯕꯅꯤꯀꯣ ꯍꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯐꯣꯟꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯣ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯋꯥꯡꯃꯩ ꯌꯦꯡꯕꯁꯦ ꯃꯇꯝ ꯆꯪꯉꯤ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯅ ꯇꯥꯏꯄꯤꯡ ꯑꯃ ꯇꯧꯋꯦ ꯑꯗ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯊꯝꯖꯈ꯭ꯔꯤꯕꯁꯤꯡꯁꯦ ꯃꯗꯨ ꯇꯥꯏꯄꯤꯡ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯔꯤꯖꯜꯁꯦ ꯑꯃꯨꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠ 2-3 ꯑꯗꯨꯝ ꯃꯇꯝ ꯊꯥꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯛꯇ ꯔꯤꯖꯜꯇ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯑꯃꯗ ꯇꯧꯖꯕ ꯃꯔꯝꯅ ꯑꯗꯨꯅ ꯃꯇꯝꯁꯨ ꯈꯤꯇꯪ ꯂꯧꯖꯩ ꯑꯗꯨꯒ ꯃꯇꯝ ꯆꯪꯕ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯅꯕ ꯂꯣꯏꯅꯅ ꯊꯥꯖꯅꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯅꯕ ꯃꯔꯝꯅ ꯈꯨꯋꯥꯡꯃꯩ ꯌꯦꯡꯕꯁꯤ ꯄꯦꯠ ꯁꯤꯁꯇꯦꯝ ꯑꯃꯗ ꯇꯧꯖꯩ ꯍꯥꯏꯗꯅ ꯃꯁꯤꯃ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯌꯦꯡꯕꯤꯅꯤꯡꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ